Moirangi sigi MLA na Kwakta-dagi Bank of India hongkibagi knowledge laiti hairakliba asi yamni ikainingai ni amadi history da iduna lehauragadaba wafam asi hakchina lawi haina Yang Kwakta-gi General Secretary Anis Ahmed na fongdorakli. Kwakta-da thamgadaba Nationalized Bank of India Kwakta branch Moirang-da thamnaba hotnariba condemn tawi. Mari lainaba authority na pung humdrani thoigi manungda Kwakta-da puraklaga semgat sagatpagi thabak paikhatpa haudragadi makal makha kayagi khongjang kaya changsinaba Kwakta-gi nahasingna sem saba loire haina Yang Kwakta-gi General Secretary Anis Ahmed na mari lainaba authority amadi laingakta checks in warol thamlakli. Kwakta-gi maruoiba nahasinggi lupsing Gen G Millennial amadi Kwakta-gi Students Organization singi mihut singna saruk yaduna Kwakta-da paumi singa unaba amada checks in warol asi fongdokhibani. Anis Ahmed na fongdokhibada Kwakta small town oina leiringai chahi 34 mamangda Manipur Rural Bank Kwakta branch leirami adubu law and order da yumfa moiraga Moirang-da pukhatkiba adudagi hauraga ngasi fawbada bank amata Kwakta-da laitri. Maram asina Kwakta-gi miyamna bank ta chatnaba Moirang yawnaba hotnabada nongma matamangba amadi sale tingbana awaba kayasu mayoknari. Thoidok hendokna Kwakta-da lairik tamjariba mahairoisingna bank account amagi update tawba chatpa matamda school nongma lepa mathok tari asiguma fiba masina study amadi career da chawna chaithing piri. Maram asina Kwakta-gi miyamna Nationalized Bank amatang Kwakta-da lainaba hotnaringai Bank of India na Kwakta branch hangnaba newspaper da tender notice tholakpada Bank of India laklagani haibada Kwakta-gi miyamna haraungnaringai ikoi-kuidana khangaudana Moirang oksongbungda pukhinaba hotnaba yaningde. District asigi DC amadi concern MLA nasu makoigi knowledge laiti hairakliba yamna ikainingai ni amadi history da iduna lehauragadaba wafam asi hakchina lawi. Moirang-dadi Nationalized Bank mari mga hana lairabani aduga yumfam yaudaba uwa kaya sandoklaga within kilometer mga haiba wafam sizinaraga Moirang-da pukhinaba hotnaba hakchina lawi. National Highway na fawraga chatliba security matik chana laiba police naklaba population gi criteria suna lairiba Kwakta Bazar da Bank of India Kwakta branch punghumdrani thoigi manungda thamnaba sem saba haugadabani natragadi akanma khongjang changsilagani haiki. कोई मरी लेने बा अथॉरिटी ना अथुबदा अखोई तालिबा अखोई अल्टीमेटम से पोसक से पिरक तब तारगदी अखोई हनबा लेतब खोंजंग अखोई कोकता बैंक पुरक रेबा अखोई लेप लेतने जंगने है बसी हजि मरी लेने बसिंगना कंसर्न एमएलए ने सु मा नॉलेज लेते हारे डीसी ने सु नॉलेज लेते हारे मसीदी तसेंगना कोकता प्रजा की बहुत छिंजरग मसीदी याम इकाई नगाई याम रिस्पांसिबल लेतबा अदुंबा अखोई की हिस्ट्री ईदन ले हवदबा अदुंबा थौदो अमने अखोई कोकता प्रजा ने याम हकना लवे ngasi chahi 30-40 years ki mamangda Kwakta hariba khungang sida matamdu nagar panchayat wani matamda Manipur Rural Bank Kwakta branch ne branch ma bank ma leijaram hai bank to situation gi phibam khara phatabadagi siksi ki jaga am da hongkhra matung da hojik hai bank si Moirang da job tawraga Kwakta branch to Moirang branch ni si on khre another da adugi matung tarakpada Kwakta gi public singna chahi kaya dagi ko Mangla no ina sagat laga lakhi badumba Kwakta Nationalized Bank ama thamagadi akhoi na matam sang la wara ipotsi Kwakta da kaigumba Nationalized Bank ama thambiragadi Kwakta praja ga wa ba khar di farani khalaga ni talaksida ikui dana mayam na khan ngai talaktuda kogi Manipur gi tongan ba print media sing dai ta advertisement ama Bank of India gi Kwakta branch ama hangna bagi ayaba tender की अदगी बैंक सेटअप तौर मफम की चे चांग कलेक्शन पिछलकना थोखिब इकान कानदना खंगौदना हाइतारे बैंक ऑफ इंडिया Kwakta ब्रांच ना Moirang प्रॉपर Moirang की एरिया दा ओक्संगमुंग एरिया दा हेक्ता खंगौदना हाइतारे बैंक मा सेटअप तौबगी प्लान अमा तौरमबसिदा Kwakta प्रजा से हाइरिबनि मिसे सेंटीमेंट से थमोइ से अतोके बै सोखिब हाइतारे मतम कोइना सही कुथ्रा निफुसी अखोगी नेशनलाइज बैंक अमा लैरगदी हेन वखत खलकपदना Kwakta ki chathung duna Moirang ki area da koi Nationalized Bank of India se lokhalak put u da hek to praja mayam thamoi kai dana kai no to isen khanri ta laksida maka and then Kwakta praja si huge population ati maram chana lairaba national highway mai da phawraga Kwakta bazar ai na phajana koi market amas laijaraba security haira within half kilometer da Kwakta police station laijare another second layer da CRPF ki headquarter ma ase laijare battalion achauba ma security ki maram su wan ngai leitre communication wan ngai leitre population criteria adum sure ada hojik lairi ba potsi kariguma aram narrative khad base oiraga
within 5 kilometer da du ada puthok bank tham bagi wafam du kokta bajan totally madum strongly khoi condemn tawi karigo bank se within 72 hours proper kokta within the 0 kilometer ki radius ta kokta bazar mayai da bank ji purakada bani karigo pung humdain thoi manung da purakta ba tar bank se akhoi ki bank serap tawdab tar ga di thangnaba mikup dai khoi kokta da leiriba akhoi youth sing maroina genji amadi millennial sing loina akhoi ki ton ton CSO sing imaibel sing halaman amadi akhoi dharma gi luching mayam pulap pullaga akhoi gi legitimate oiba hak ado right ado bank ado kokta da thamdaba tar ga di tongan ba narrative kaya da base oiraga akhoi kokta gi Bank of India branch se puthokna ba hona rakpa amadi hairiba akhoi na piriba numit humni 72 hours ki matung da akhoi na thariba ultimatum sida akhoi mari leina ba authority na athubada akhoi gi taliba akhoi ultimatum sida pochak si pirak tab taraga di akhoi hanba leita khongjang akhoi gi kokta da bank purak reba akhoi lepa leitana jangsang ne ba si mari leina ba authority ki mafam da akhoi na appeal tawjari